ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯃꯌꯥꯝꯗ ꯑꯩ ꯑꯄꯤꯜ ꯑꯃꯇꯪ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯍꯧꯈꯤꯕ ꯄꯨꯡ ꯀꯨꯟꯃꯔꯤꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯌꯨꯝꯀꯩ ꯊꯨꯒꯥꯏꯕ ꯑꯗꯨꯒ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯈꯔ ꯆꯨꯔꯆꯥꯟꯄꯨꯔ ꯕꯤꯁꯅꯨꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯃꯣꯔꯦ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯈꯔꯗ ꯊꯣꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯔꯒꯤꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯃꯜ ꯑꯗꯨꯒ ꯄ꯭ꯔꯣꯄꯔꯇꯤ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯕ ꯌꯨꯝ ꯀꯩ ꯊꯨꯗꯦꯛꯄ ꯃꯩ ꯊꯥꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕꯗꯨ ꯑꯩꯈꯣই ꯃꯤꯑꯣꯏ ꯁꯦꯛꯁꯟ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯚꯥꯞ ꯇꯥꯅꯗꯕ ꯂꯩꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯪꯍꯟꯖꯔꯤꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯃꯤꯟꯅꯅꯕ ꯑꯗꯨꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯉꯥꯛꯑꯒ ꯊꯝꯅꯅꯕ ꯍꯣꯠꯅꯖꯔꯤꯕꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯣꯏꯅꯅ ꯂꯩꯕꯤꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁ ꯑꯗꯨꯒ elected ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯃꯤꯅꯦꯟꯠ ꯃꯦꯝꯕꯔꯁꯤꯡ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯄ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗ ꯁꯦꯟꯆꯨꯔꯤꯁꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯥꯡꯗꯅꯕ ꯑꯩꯈꯣꯏ ꯃꯁꯥꯒꯤ ꯚꯦꯁꯇꯦꯠ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯋꯥꯗ ꯊꯥꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜ ꯁꯟꯗꯣꯛꯄ ꯑꯗꯨꯒ ꯅꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯟꯗꯣꯛꯄ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯒꯤ ꯐꯤꯕꯝꯗꯨ ꯉꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯈꯨꯔꯨꯝꯖꯕꯅꯤ ꯑꯗꯨꯅ ꯂꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯟꯅꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯅꯕ ꯚꯥꯞ ꯇꯥꯅꯗꯕ ꯑꯗꯨꯒ ꯋꯥ ꯐꯥꯎꯅꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯐꯥꯎꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯁꯣꯏꯈꯤꯕ ꯁꯣꯛꯈꯤꯕ ꯌꯥꯎꯈꯤꯕ ꯄꯨꯝꯅꯃꯛ ꯁꯔꯀꯥꯔꯅ ꯃꯔꯝ ꯆꯥꯅ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯃꯌꯥꯝꯒꯤ ꯆꯞ ꯆꯥꯕ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯇꯧꯒꯅꯤ ꯑꯗꯨ ꯃꯌꯥꯝꯗ ꯇꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯍꯧꯖꯤꯛꯇ ꯃꯤꯅꯤꯠ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯦꯅꯤꯌꯔ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯃꯤꯖꯣꯔꯥꯝ ꯄꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯇꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯥꯅ ꯍꯪꯕꯤꯔꯛꯏ ꯃꯗ ꯑꯩꯅꯁꯨ ꯄꯨꯖꯣꯔꯥꯝ ꯊꯪꯒꯥꯗ ꯅꯪꯗꯤ ꯁꯦꯅꯤꯌꯔꯅꯤ ꯋꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩ ꯅꯉꯣꯟꯗꯒꯤ ꯑꯦꯗꯚꯥꯏꯁ ꯒꯥꯏꯗꯦꯟꯁ ꯄꯥꯝꯃꯤ ꯁꯨꯝꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦꯅ ꯍꯥꯏꯕꯗ ꯃꯥꯅ ꯑꯩꯒꯤ ꯁ꯭ꯇꯦꯠꯇꯁꯨ ꯃꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯒꯤꯗ ꯊꯣꯛꯄꯗꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯟꯃꯤꯖꯣꯒꯤ ꯖꯥꯇꯤꯁꯤꯡ ꯅꯪꯅ ꯐꯖꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯊꯝꯕ ꯑꯗꯨꯒ ꯑꯩꯅ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔꯒꯤ ꯖꯥꯇꯤꯁꯤꯡꯕꯨ ꯐꯖꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯊꯝꯕ ꯃꯁꯤ ꯅꯪꯅꯁꯨ ꯇꯧꯔꯤ ꯑꯩꯅꯁꯨ ꯇꯧꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯣꯠꯂꯥꯏꯟ ꯑꯃ ꯊꯝꯁꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯏꯕꯤꯔꯛꯇꯅ ꯇꯧꯋꯤ ꯑꯩꯅꯁꯨ ꯍꯥꯏꯈꯤ ꯑꯩꯈꯣꯏ 34 ꯇ꯭ꯔꯥꯏꯕꯁ ꯃꯩꯇꯩꯒ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕ 35 ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ
ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯂꯥꯛꯏ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯏꯚꯟ ꯑꯩꯈꯣꯏ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛꯇ ꯃꯥꯒꯤ ꯁꯪꯐꯧ ꯁꯥꯗꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔꯒꯤ ꯄꯦꯟꯗꯕ ꯑꯗꯨꯒ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯈꯔ ꯂꯩꯕꯗꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯂꯩꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯝ ꯍꯔꯥꯎꯅ Honorable Chief Minister of Mizoram ꯄꯨ ꯔꯥꯝꯆꯪꯉꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯗꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯉꯁꯤꯃꯛꯁꯨ ꯑꯩ ꯃꯤꯇꯤꯡ ꯇꯧꯒꯅꯤ ꯑꯩꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯅꯪꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯨꯒ ꯃꯥꯟꯅꯕ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯠꯂꯥꯏꯟ ꯇꯧꯔꯒꯅ ꯑꯩꯈꯣꯏ ꯅꯤꯡꯊꯤꯅ ꯐꯖꯅ ꯌꯨꯝꯊꯪꯅꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯄꯒꯨꯝ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯑꯩꯒꯤ ꯃꯐꯝꯗꯒꯤ ꯇꯧꯃꯜ ꯈꯪꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯔꯀꯥꯔꯕꯨ ꯁꯍꯖꯣꯛ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ